Hey guys and welcome back to another video. So mayam ngasigi videos di July month se haudorabanina July month ki oiba reading oidoine ado video se sidagi di kitang chang naina hapa ngamna bhotna jage se monthly reading natraga di top reading se hapa sing em ngamdreba ko ado sidagi di kitang chang naina dom hapa ngamna bhotna jage ngasigi na di July month se haudorabanina July month sige ba general reading se na mayam paneng minarse ngasigi reading se pile ani thokna khaidok jage ko pile A amadi pile B pile ani sidagi isa isa nang haktang post tobiraga apaba pile amam choose tobiro aduga reading se July month ki oina general level reading se hawrse ko pile do choose tobiro. Let's get into the reading. Ado mayam July month sidi akoi self awareness month haigadra self love month haigadra isana isabu hena nungshiba isana isabu hena thazaba adom da oina focus to hanjani ko mayam bo ado ngasigi na reading sida sigi self awareness card haigadra sigi dom isagi na personal care card se sigi site gi dom extra ke haini oracle energy reading hapchage ado ahan bada koi July month ki eba general reading gi damakta main card sana pick tower se ko pile A can be by chili now single in July month ki reading. Queen of Pentacles, the Two of Wands, the Moon, Ace of Cups, the Ten of Swords, the Sun ko sige sima main cards oina leire aduga khoi sigi oracle deck se sigi card ahum mari amaga pick tawraga thamase aduga reading se hauna ba ko adum July month sida di isana isabu thaja behen gatpa isana isabu nusi jabe hen gatpa sigum borom da hen focus to se ko family, and then deep breathing, like personal care they have focus to card over because he said use your hands, ground yourself. So July hariba month sida ko pile A can be chili now sigo ina reading se horse first and foremost luck tagi horse ko July hariba month sida pile A can be chili now sigo ina the sun hariba card hana thok leba sige the sun hariba card chi matung ina pile A can be chili now sigo ina July hariba month se luck se isagi favor da lega doriba. Sun describes positivity, good lucks and good vibes ko aduna July hariba month sida isagi na luck se positive oiba good lucks leba adagi positive oiba vibes na feel tawba tawba jaga da dum daw yaba na henba ko adagi isana thamba expectation ga oithorakpaga yamna chanaba dagi isa se positive oiba outcomes ma phangba yabai chances lay July month se overall oina lucky oina di isa gi favor leba yamna productive oiba month ama oigani na haeba ko. Next, the finance ki matang da la ase finance ki matang da the Queen of Pentacles hariba card che tholei ko so gi Queen of Pentacles hariba card chi matung ina pile A kan bir ba chili now singi oina July hariba month se the financial stability leigani ko habadi paisa se hanadi paisa se lak taraga su khutta tungma ngamda bugumba chatpham se amana tragana amada dum leirakpa gumba adagi paisa se lak do lei taraga su chatpham wat tabugumba adugumba khadum thengna birakpa male ba ko ado pile A kan bir ba chili now sing se July hariba month se di paisa se la aga isagi oina stable oina saving do bangam bagumba or isan either expenses cut tawbadagi natragana paisa lakpam hengat lakpadagi isa de hena financial stability lakpagumba financial growth lakpagumba paisa sinjina base hena hirakpagumba or like expenses pasana manage to bangamakpagumba aduna isagi eba on money leijarakpagumba or hana leramba stability dagi hen increase torpagumba paisagi financial growth lakpa yabagi chances adum pieba ko career gi ni pa matam da the Two of Wands hariba card che thole ko Two of Wands hariba card chi matung ina career settle to bidri bai chili now sing ni sagi career se adum isa da option ani leiba gumba habidi jaga amada natraga amada settle to badi yaga do ba natraga isa ga chanai na khanjaba but indecisive oiba choose to pom khang da bagumba adugumba khar thengna ba yai ba ko ado isa na career choose to matam da isa gi hena stable oiga do ba or tung goina changsama matam da isa da hena comfortable oiga do ba nungai jaga do ba adugumba career path oina choose to biyo na hai ba ko
aduga career already settle tawbiraba ichile now sing oina isa se July month se khajitang busy oiba hectic oiba tough and tight schedule oiba thaba ama torikan ama lakshan magumba or jaga ama da grow tawna bhotna ngai jaga top ama gi su offer lakshan magumba adumaina isa se khatang hectic oiba crowded oiba natraga na khitang chinba busy and tight schedule oiba and then thabak se sindokna ba the priority se sort taw ngam da bugumba adugumba khitang management na khitang waba option se haidi amasu maru oiba thabang ata lakshan bagumba adugumba gi khitang busy schedule oigadabagi mong di uyibuko but manageable di oigani aduna phajana manage tawna badum hotna biyo mathang sida the ace of cups ko ace of cups hariba card chi matungina already relationship ta leibiraba ichilinaw sing goina have the pile a choose to biba already relationship ta leibiba ichilinaw sing goina isagi partner ga isaga ge marakta yari gai adum emotional burst out tawna ba hotna biyo isa amadi isagi partner ge marakta leinaba harau ba nungai ta ba loina mak share to thokna biyo nungai ba oraga su nungai ta ba oraga su phumma thamjanna ba gumba warau na ba gumba sigum si yari gai to bigano July hariba month the relationship ki adum strengthening of bond and connection layeba ko aduna hena aphaba chawkhatpa or connection do hena stronger oina ba isa gi aning ba pam sing da phongok narga apha phata ta thok ta shin tawna biyo ba ko and then relationship laibi da ba haiba the relationship settle to widri ba single oi very chili now sing oina isana khanjaba pamjaba mi lai taragadi ko you can confess your feelings you can go for it aduga partner sungai laitriba or khanjaba mi sungai laitriba chili now sing oina the new love lakpe abagi chances se khajitang neme ko July month se da de so hoi expectation di dum thambi ai but yam high expectation di thambi ga no and then the 10 of swords sorry ba card thole ba 10 of swords sorry ba card chi matungina pal e khan be ba chili now sing goina July month se overall oning yam aphabadi oi but mi trust tawbada khajitang yenga ga tawbiyo ba haide mar mapangum ba dum adumaina mi sa trust taw matam da yamna hekta blind faith ta thaja ba mi sin ai gi dam ta loina aphaba tawra ani kaina khan ba adugum basti khitang control tawbiyo maram di mi sing se mai magi mapa yor aganda phanam na phage na khan targa su phaba ngamakta matang phabu yor pi mi mi gi situation gi matungina ko aduna isa se friendship kumbada or yam thajaba mina isa gi thajaba manghalakpa gumba isa gi maning da backstabbing tarakpa gumba or isa da gi kana balauraga isa gi damakta kemta return taw tabugumba adugumba khar thaina pi aduna mi trust taw matam da khasang haina sing yenga trust taw biyo ko last but not the least the moon hariba card chi thole ko sigi the moon hariba card chi matungina pile e khan be chili now sing oina July hariba month se isagi mental health kumbada yamna hena focus pbo isa se yamna calm stable and stress free na leina ba hona biyo ngasagi hawrakpada so haizagi bado oina July hariba month se di isagi personal and mental well-being da hena focus pbo learn to love yourself learn to live for yourself more high advice card tagi phange duna like isagi peace of mind do phangna ba stress free oina na ba yama matam do hotna biyo ko and then sigi oracle deck sidagi khona kai phangmangam ge hai kan first and foremost July hariba month sida isagi family da ko time khajitang piba hengat piyo ba habdi pal e khan mir be chili now sing se isagi thabak inkhang chin manani khang de isagi studies to focus to banani khang de personally thabak khara chin badagi isagi family ga khitang distance oi bagumba wari watai phasna sana ba phangda bagumba adagi family ga connection se kitang distance oi bagi mong ui ba ko ado isagi family da khajitang ehen ba time pbo bonding and connection do khajitang strong oi khatna ba hotna biyo ba ko next to ground yourself hai ba card chi matungina pale khan be be chili now sina July hai ba month da apha badi me ama lak pi ai ba but celebration se yam chaw to thopi ba yam hen engon expose to bugum ba isagi harau ba tam ba se yam hen show to bugum ba sigum ba se to biga no isagi mental peace and well-being gi damakta grounded in a leina bo hotna biyo ba ko and then use your hands hariba card chi matungina ngasagi July hariba month da ngasagi sagi mental stability and stress free oina na bagi damakta isagi hobbies sing da hena khara focus pibio ba hoi isagi day to day life sa thabak yamna chinbiram ba yai but isagi iba kitang recreational oi ba hobbies lai taragadi adugumba da dum focus to biyo hai ba ko lastly July hariba month overall in a peaceful oi ba stable and calm oi ba month mo oi ba vision di amna ui tawbadabu stress and anxiety layrakpa matamda adum meditation gumba breathing gumba adagi isana isabu calm tawjabugumba sigumba method sing decision biraga calm oina every decision patience laina calm oina launa bo hotna biyo have advice card tai phange buko that's all for July sidagi lau be aba general advice notion biraga pile ege ina mathangi video mo ngai minarse ko hi guys mathang sina koi pile b ko pile b khani bai chili now sing ina July month ki eba kai lege habado yengadoine ado pile b ki oina su July hariba month se dum isagi damakta hena focus to zaba month habadi self care self love
and personal well-being da hena focus toba month ama oihanse haina reading se holdring da hana haijage ko ada pile b goina so khoi main tarot card se hana pick toba horase the 9 of Pentacles, Eight of Pentacles, Six of Pentacles, the Chariot, the Seven of Swords, Four of Wands, Ace of Wands, career, friendship, relationship, card ama ani hapchage ko. Ace of Cups, King of Cups ko. So pile B yun yung positive oiba card maya ama thoe akhoi sigi oracle deck sidagi amok personal well-being gi damakta card ahum mari ma draw taraga reading se horse ko. So family first, and then sweet treat, use your hands. So yamna pile A ga pile B ga yamna similar oiba cards khara adum yawi ka connect with your ancestors. So let's get into the reading. Pile B kanbir by chile now sigina July hariba month se lucky batang na lakchagi ko. So the chariot se yamna positive oiba good lucks purak pa card ne ko. Haidi chariot hariba card se if it comes up in a luck reading yamna aphaba daw yaba positive oiba productive oiba month ama oiga dawriba July hariba month se pile B kanbir by chile now sigina luck se isagi favor da leiba isagi like chatliba life ki journey se isana pa ma mai kai da chatlak pa yabagi and then productive oiba chawkhat pa isana pa ma mong da luck se turn torok pa isagi favor da lak pa yabagi chances to wange ba ko aduna luck ki na di amna positive oiba luck laiye. And then coming to the finances ko yam interesting oiba luck and finance yam interesting oiba topic ne na haizagi ko general reading monthly reading da di. So finance ko ninga pa matamda pile B kan bri chili now singo ina isa gi hana dagi stuck tawraga leiramba paisa gumba habida hana dagi plan di tawraga lakpa but maram khara dagi delay tawkiba phangaroi na khaluraba paisa unexpected money khara phangba yabagi chances lai ko either mina puraga singakhidabagumba or phanggadawbadi leiraga maram khara dagi dam tawraga leikibagumba adugumba lei taragadi adu phangba yabagi or phangnanaba lambi tholakpa yabagi chances arise tawrakani unexpected money khara phangba yabagi chances lai aduga natragana isana long term ina tungsin jarakpa paisa for example marup yawabu oiro kainoma loan like for example loan ama apply tawbu oiro natragana isagi kainoma tenure ama complete tawraga phangba paisa bo oiro dumaina long term ina investor pa natragana plan tarpa paisa ma su phangba yabagi or openings to layeba ko. And then financial stability ko adum hanadi finance growth like taraga su flow like taraga su stable oiba khara waram ba maleba but pal bi khanmi ba chile now se singse July hariba month se dagi di financial stability lakpa yabagi paisa se isa gi grip ta layer pa yabagi adagi paisa gi flow ga expenditure ga adjust tawnaga isa gi khutta saving lakpa ngamba yabagi natraga na hanadagi flow hengal aga henna achauba stability isa gi grip ta lakpa yabagi chances and possibilities adum layeba ko. Coming to career gini nga pamatamda career settle tawbidri ba chili now singo ina isagi willpower and dedication se phasna focus tawraga hotna bitaraga di ai sigi career line se da phasna hotna rage natraga na sigi career se da oina ba hotna rage na isana decide tawba nga makpa yabagi possibilities su lay aduga adugi decision do da phasna work taw taraga di isagi career se July hariba month sidagi anauba turn nama haidi phasna settle oiba stable oiba career amagi turn nama natraga na settle oina bagi achauba lambi ma phangba yabagi chances se July hariba month da pi ba dun career settle to bidru ba chile now sina indecisive oiba lay bi ba natraga na khajitang haidi sagi decision da sway to ba lay taraga su July hariba month da di chap chaba decision ama lobi hongna ba chap chaba lambi ma chatpi hongna ba hotna bi ro ba ko.
and then career already settle tawbiraba ichil inausing gi oina isana thadaba effort ki return adum phajna phangani thabak adum stable oina smooth oina chatbe yabai chances lei pen daba nungai taba mayam lei taraga su apen ba nungai ba mayam la aga adjust tawraga balance tawraga work life to phajna chatbe yabai chances lei financial flow adum isagi work life te lei gani na hayeba ko relationship ki ni pa matamda Pilbi khanbiri ba ichil inausingna relationship leibidriba habdi single oibiriba ichil inausingi oina isagi apam manushi ba mi lei taragadi isagi feelings to fongdokna horo ko sigi July hariba mansida adum isaga khanjaba pamjaba mi lei taragadi isagi feelings to fongdo obo yabagi matamda July mansida oye aduga relationship leibidriba habdi single oibiriba ichil inausingi oina su anowa person ama isaga chanaba isaga mot manaba person ama thengnarapa yabagi openings lei chances lei ko adugo already relationship settle tawbiraba ichil inausing gi oina marriage kumba giwa adum tathok tashin tawnaba yabagi month oire e July sida ko either adum chenba chongba bo oiro natragana engagement gumbai plan bo oiro adugumba oibi ai natragana isa isgi relationship to hena strengthen oiba hena strong oirakpa bonding hena chachalakpa yabagi chances to July haiba month sida pieba ko next Pilbi khanbiri ba ichil inausing gi oina July hariba month se mina khara kala khamanba yengshinbadi lei ko ngasagi daw yaba isagi oina financial flow leiba career growth leiba relationship stable oiba any term do oibi mina isada khara yengshinbagumba khara kaka tawba mi wa ngangsalakpagumba influence tawnaba lana lamjingnaba hotnarapagumba and then isada yengshinbadagi sabo chingthanaba hotnabagumba adugumba se khara thainarapa yai duna yarigai mina ngangba wada hek thazabagumba mina influence tawra hekta chatpagumba isagi emotion se mina control tohanbagumba singumsi yarigai tawbigano like just focus on your personal well-being and your personal happiness haina hayebako last but not the least the king of cups hariba card se thole ac ki card chi matung ina Pilbi khanbiri ba ichil inausingna hoi mina ngangakpa mina influence tawbadadi yam hena chatpiganu July month se but be generous and be kind kwa haibadi July haiba month se da isagi oina afaba su myam lakadawba lei aduna isana su khara generous oithokpa khara kind oiba migi mating pangba isana pangba ngamba jaga da migi help tawba kwa adum generous oiba kind oiba se adum oibi yai adum adudugi oiba chapchaba return adum matam tungina good return adum good karma adum lakani ba kwa coming to the oracle decks Pilbi gi su first and foremost family ko Pilbi khanbiri ba ichil inausing su isagi oiba personal schedule me ama chinbadagi family ga khitang disconnection chatpagumba hana leramba connection dagi khitang lapthokpagumba family da time pasna piba ngamdabagumba sigumba khara tawbiba male ko ado July hariba month sidadi isagi family ga khara hena time spend tawba ngamnaba khara hena connection strong oikhatnaba kai tawba yabagi habdu yeganga tawshinbiyo ko mathang sida Pilbi khanbiri ba ichil inausing se isagi health kumbana maram araga natragana isana kainoma kanna hotnaringaida kai haini for example dieting gumba tawbu oiro natragana isagi personal thabak yam chinbadagi isana isabu phasna treat tawba ngamdabagumba ahawbaga se haidi chade habdate babat phasna taste laraga chathokpa ngamdabagumba or isana isase kainoma phajalaga control tawraga thambagumba adugumba khara tawba male but July hariba month sidadi treat yourself to something good and tasty ko haidi sweet khaktang oigani haba leite adum isana ahawba ma phasna mafam amada isa yam chanajaba miga chatlaga charubagumba or phasna enjoy noma ma phasna enjoy tawraga isana isabu phasna treat tawbugumba sigumba se tawbiyoba ko and then July hariba month se personally hectic oida taragadi or yam hena chinda taragadi recreational activities isana dum thawa yauzaba for example sumaina hobbies ama tawbani khangde natragana isai ama yengba chatpani khangde or imanabi singa saifau koithobani khangde family ga cinema ama yengbani khangde dumaina khajitang like kai haini isagi personal zone dagi kitang thokpiraga haitare ko kitang recreational side ta khajitang relax taw thokpiyo na hayeba ko and then last but not the least connect with your ancestors hariba card chi matungina Pilbi khanbiri ba ichil inausing gi oina any issues or difficulties July month se da thainarpa matamda you can ask your parents ko haidi isagi dum ima ipagumba natragana ahal laman yumda leriba ahal laman singa dum tathok tashin tawna bada isagi aphabo igani aduga adum isagi hanadagi life ta dum family gi line da continue tarapa any habits ko natragana for example connect with your ancestors adum samna habada isagi ahal laman leikidaba khotkidaba ibung manung yam nushirami yaragadi moigi damunta kaino matang kat thokpagumba su oibi yai aduduna isana hena peace phangbagumba adum basu lakpa yai ko aduga any difficulties or problem lakpa matam da su isagi yum gi ahal laman gumba or isagi yamna adum family line da ahan oiba mi singa tana bada hena wakhal thokani hana card china advice tawbani bako
ꯁꯣ ꯄꯥꯏꯜ ꯕꯤꯒꯤ ꯑꯣꯏꯅꯁꯨ ꯖꯨꯂꯥꯏ ꯑꯍꯦꯗ ꯔꯤꯗꯤꯡꯁꯤꯁꯤꯗ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ